I mean Joyce khuller kawai do I kilomtang haisage hausi miyamna confusion ordinaribako hadi Joyce khuller hana account amasu laye aduna photo video miyam thagalaktana adudi status kumba katukran wa miyam ngangi sengna aina haijanningbadi aina sendoksinningbadi adu photo aina tawjaba natte aduga hadi aigi account natte adu photo mase fake account ni plus mana aigi ming sizinaraga sumana katukran miyam tawbibase tawbiyoinaba aina pasana amtang request tawjari tuga yaragadi pariba account holder gi mingdina masana amuktangdi laaga surrender tawbiyu haina haini haidi kai haini mana maram oraga man thagalubu status na maram oraga aingona khutong thiba miyam nangdoreba aduga aduna aina mangona haningbadi aina su cyber da su report tawgre sigi matangda aduga aina haijaningbadi mari lenaba ichinau singna sigi matangda amuktang di thigatpiyo hainingi haidi mana sumana aigi ming sizinaraga katukran ngangamba miyam sengna habida aina paijariba account se sigi account siga amana aigi insta da paiba account se adu ani kitane